Imphal Eastki manung chanba Moirangpural Tumukhong Awang Lekaida haukiba December 18 gi ayuk anganbada kukim leten singna bom amadi nongmai kaptharakpada bom machena panbadagi Rasmedi City da laikan narakhiba Tumukhong Awang Lekaidagi Chingakham Lamyanba chahi kun kamanga apokpa Chingakham Ibotombagi thawai yaudraba hakcha ngasi Janemski moktagi roiba mathau mangam pangthoknaba poknafam lamdam Tumukhong Awang Lekaida puthakhrei Lekhidraba Lamyanbagi imung manung amadi JSC ga Manipur gi Chief Minister Rongthamam Biren ga unaduna wari sanaraba matung yanaba ama purakpadagi Janemsta postmortem tawraba matung ngasi ayupung 12 rom tarakpada lamdam adonggi miyam ga lonina Janemski moktagi thawai yaudraba hakchang lokhibani lamdam adonggi miyam na lambida nagyeta leptuna lekhidraba athoba Chingakham Lamyanbagi mafamda awaba fonglutuna leisu katke Panbayay Chingakham Lamyanba asi furukki irang na maram oiraga tongan ba mafum kayada lanjay laktuna leiraba matung hosik Moirangpural relief camp da mahaki imung manung galonina leibane Lamyanba na khungang na bagidamak khunda leibane makoina duty tariba mafam adudage khazik satholaga leibane makoina leiriba mafam aduda bom kapslakpada bom machet na panbadage Rasmedi City da admit taraba matung laikan na bangamdana tha asigi anida leikidabani hari Atau